Thau yamna yauba chinjak akangba haira sangom yauba chocolate non-organic oiba sanga amate bottle juice na chingba sing cha thakpana puri amate uring thoknabagi machak ama oihalli haina hiramasida research toriba singna fongdorakli researchers sing asina fongdorakpagi matung inna thau yamna yauba chinjak chabana miyoibagi hakchangda bacteria leibagi chang hengat handuna unsada thau thokpagi chang hengat lagi Masina Sivasis clan Mathau Hena Tauhanduna Puri Amadi Uring Torok Nabagi Machak Ama Oihali Akangba Haira Singasi Manung Yona Kanghanba Oibana Haira Namiyu Bada Piba Kanaba Machel Sing Adu Manghali Akangba Haira da Glycemic Index Chang Wang Na Yauba Carbohydrates Yaubana Blood Sugar Level Hengat Handuna Insulin Level Su Wangkat Hali Tau Ngasina Hormone da Ahongba Laktuna Hakjang da Thau Hena Puturakpadagi Puri Uring Tokhali Sangom asi miyoi bagi hakjang da kana ba pirabasu sangom thakpa mina sangom thakta ba midagi saruk mari phuri amadi uring thokpa heli masi sangom da yauba hormone amade protein na thokhanbani tongan ba company singna sangom da yauba ising adu lauthoklaga sangom adu nangnaba atopa protein hapchinba sinasu phuri amade uring thokningai gi machak oheli mamaromda sangom yauba chocolate refined tauraba chini amadi trans fat yaubana chocolate asinasu puri thokhali adubu chada humputara kokwa yauba dark chocolate te unsada kanaba pi hairi sanga chabana hakchang da kanaba kayamarum pirabasu sanga sing adu masa fanaba pijariba antibiotics sing aduna miyoi bagi unsada sokhaningai machak ama oheli tagat tekpa haira chabana hakchang da mapung fana kanaba phanghallabasu bottle juice na chingbade blood sugar gi chang hengat handuna unsada phuri amadi uring thokhalli hairi